Hi friend, you are watching PK CNN. CNN asina sayol kuningi putok saba sayol gi rasi folda ngasi January gi tang tara ni thoi digi January gi tang tara ni fan faw gi oiba sayol gi rasi fol kudol tamjage. Loinana ai gi CNN pothamina si khangmina si subscribe choba like share chobudi adum copy gano hena nuaraba mapung phaba CNN asina tongan ba kanaragadaba thorong kayama adum kudol tamjakige. Hojik lobirasi nasi gi sayol gi rasi fol kudol tamjage. Ahan bada mes tang tara ni thoidagi tara mari fawgi manungda nuaiba pauk tagani wanomba mai fakani min sangani mari mata chawgani sel makhong pangani tang tara manga dagi tara ni pan fawgi manungda fam hongdo hongjin chawgani imung manung semjin sajingani sana konabagi thabak Lila drama yawbagi mingchat fangi haksangi oinadi kaide mahigi oinadi fai fakhang le sabigi oinadi thungnai mathang the bridge tang tarani thoidagi taramari fawbagi manungda wakhal yamgani mathau singani thodok yamgani sel makong pangani pham hongani min sel thorgani ningba thungba watgani tang tara manga digi tarani pan fawbagi manungda lamda satli sasangi karbar sel mangani min tobi bathabak pende wanomba sakri thangi haksangi oinadi khwang nuaite mahigi oinadi ningba thungde pakhang le sabigi oinadi muknai Matangda mithun paikhatsage tang tarani thoidagi taramari fawbagi manungda pham kagani panduna leiba sel fangani mari mata thunglagani sel makong fangani karba chawbaning thungloi tang taramari dagi tarani fan fawbagi manungda lila drama yawba sana khonabagi mingsat fangba oigani imung manung semjin sajangani haksangi oinadi akaiba leite mahigi oinadi fajana chatkani pakhangde sabigi oinadi haina singnagani Karkat tang tarani thoidagi taramari fawbagi manungda sa sangi karbar sel mangani wanomba mai fakani fam kagani imung manunggi mi singa wakhal tinabu watli sel makong pangani tang tara manga dagi tarani pan fawbagi manungda anubu maruk fangani nungaiba paw tagani Isorgi puja pukung sangani haksangi oinadi kaide mahigi oinadi mayai oi pakhang sabigi oinadi muknai Singha tang tarani thoidagi taramari fawbagi manungda anauba nungaiba pauk tagani imung manung semjin sajingani sana konabagi thabak lila dramagi thabak minchat fangani tang tara manga dagi tarani pan fawbagi manungda mari mata yumda thunglagani mari mata chawgani isorgi thabak tharamda pukning sangani pham hongani mathauda pukning sangba matamni chika toba saukhatli haksangi oinadi kaide mahigi oinadi fai pakhang le sabigi oinadi thungnagani Kanya tang tarani thoidagi taramari fawbagi manungda sel makong fangani wakhal yamgani mathau singani karba chawba saukhatli sana konabagi thabak mingsat fangi anuba maruk fangani tang tara manga dagi tarani pan fawbagi manungda lamda chatkani panduna laikhiba sel fangani lila drama sanaba mingsat fangani haksangi oinadi kaide mahigi oinadi fajana chathagani pakhangli sabigi oinadi luhongba piri Tulla tang tarani thoidagi taramari fawbagi manungda anauba nungaiba paw tagani tullagi oinadi suba nomba karba chawba kanagani maruk fangani mari mata chawgani lila drama sanaba mingchat fangi tang tara manga dagi tarani pan fawbagi manungda imung manung semjin sajin bangamgani isorgi thabak thoramda pukning sangani fam hongani wanoba mai fakani haksangi oinadi khu nuaite mahigi oinadi kaide pakhang le sabigi oinadi muknai mathangda brisik paikhatsage tang tarani thoidagi taramari fawbagi manungda wakhal sarang nagani sel makong pangani mathau singani thodok yamgani lamtu satkani tang tara manga dagi tarani pan fawbagi manungda fam hongani mina sel thorgani mathau chingani anuba posai lepsingani haksangi oinadi mit nungairoi mahigi oinadi ningba thungde pakhang le sabigi oinadi muknai Dhanu tang tarani thoidagi taramari fawbagi manungda anuba nungaiba paw tagani fam kagani sana konabagi thabak lila dramagi thabak mingsat fangani
तांग 15 19 फाउबगी मनुंगदा लमदा चटप कायदे करबार तौब सौखली पंदुन लेब सेल फंगनी इमुंग मनुंग सेमजिन साजिनगनी हक्सांगी ओइनदी कायदे महिगी ओइनदी फजना चटकनी पखंग लेसाबिगी ओइनदी थुंगनगनी मकर तांग 12 13 फाउबगी मनुंगदा पंदुन लेखिब सेल फंगनी मथौ चिनगनी थौदुक यामगनी वखल सागनी करबार सेल तोंगनी सुबा नोंबा कानगनी मीना सानगनी तांग 15 19 फाउबगी मनुंगदा वानोंबा माई फाकनी फम कागनी सेल पुबा फंगनी पोचै लेसिनगनी हक्सांगी ओइनदी कायदे महिगी ओइनदी फजना चटली पखंग लेसाबिगी ओइनदी थुंगनै कुंभा तांग 12 13 फाउबगी मनुंगदा सेल मखोंग पाली निंगबा थुंगबा वाटली कानदबा थबक्ता मरुपता मरी मतादा मतेंग पीरगनी तांग 15 19 फाउबगी मनुंगदा फम होंगनी वानोंबा माई पाकंदे लीला ड्रामा सेल फंगनी मीना सानबिगनी हक्सांगी ओइनदी कायदे महिगी ओइनदी निंगबा थुंगदे पखंग लेसाबिगी ओइनदी मुक्नै अरोइबदा मिन्ना तांग 12 13 फाउबगी मनुंगदा अनौबा नुंगाइबा पाउ तागनी फम होंगनी अनौबा पोचै फंगनी सुबा नोंबा वानोंबा माई फाकनी तांग 15 19 फाउबगी मनुंगदा फम काबा पीरी लैतेंगी पोटकी करबारदा कानगनी साना खुनाबगी थबक्ता मिंचत फंगनी ईश्वरगी थबक थोरमदा पुकनिंग संगनी हक्सांगी ओइनदी कायदे महिगी ओइनदी फजना चथै पखंग लेसाबिगी ओइनदी थुंगनगनी पीके चैनल चयल खुदिंगी नोंमाइजिंग नुमित खुदिंगी थमजबा चयलगी राशि फोलदा जनवरी की तांग 12 19 फाउबगी ओइबा चयलगी राशि फोल मतंग साइड लोचिंजरे मियंग ताबिखिबसिंग क्वाइ खुदिमक पीके चैनल नि माइकेदगी ngomkhale जन थागतब फोंदोचरी लोनन एगे चैनल सब्सक्राइब तब कौबिगनो मथंगी जनवरी की तांग 19 नोंमाइजिंग नुमित अमुक मथंगी चयलगी अनौबा चयलगी राशि फोल पुदुंदा लाक्सगे मतम मदु फाउबगी ओइनदी कायना नबया थंगजरी पिनबिरसे।